Manipur asi ana layeng lamda khardi sakhotle adubu yamna sakhotpadi natri awang nongbokta Assam gi hek mathangda lay lisinga masamapon humbudrani thoida Regional Medical College Imphal da lingkhalakpadagi khumang chaksulakpa hauki masigi hek mamangda District Hospital haiduna hauji Khwairman Bazar gi anoba temporary market set sariba asida lerami matamduda madunasu yamna chawna ana layeng da thodang lorami adudagi lisinga masamapon marifu mapalda Zen Hospital haina maming thonduna porom patta lingkhat lakpadagi miyamda yamna kan hanki raija sige asowa layeng phom oiriba RIMS asimak RMC Regional Medical College Kaurambadagi Regional Institute of Medical Sciences RIMS onduna North Eastern Council NEC dagi matam khara funding tauki anoba department kaya mathang hapsilaki asumna RIMS asi Ministry of Health and Family Welfare Government of India gi makhada loksinduna hena sakhotpa oiraki adudagi department khudingda postgraduate ki class hangduna tambadagi shu khudong chaba hena piraki adubu MBBS tamningba maheroi masingna henbana maranai private medical college singda sel yamna changna tamnarakli Bharat tada natana China Bangladesh Russia Ukraine Kazakhstan Kyrgyzstan singba leibak singda tamnari lising ani tara da Zen Hospital asi lengakna medical college amadi hospital oino onthokduna AIIMS Jawaharlal Nehru Institute of Medical Sciences haiduna lingkhalakpadagi medical tambagi khudong chaba phangbaga loinana ana layeng dasu hena khumang chawsille Laingakna Surasanpur District Hospital amadi Thawal District Hospital ani asichu Medical College onthokduna Dr. Tamningba Mahairoi singda hena khudong chawa pinaba thorangdi lei adubu thabok oina pangthokpa ngamdri yumlo naba Assamda Medical College tarani thoi leire atei dental amadi homeogi college kaya amasu leire Medical College yamna leiraba Assamda lising ani kunda nauna All India Institute of Medical Sciences AIIMS amasu lingkhat kre Manipurda su yumlo narba rajya sing amadi Myanmar dagi Phawba leptana layengba lakpana handak Kendra Sarkarna All India Institute of Medical Sciences AIIMS ama lingkhat kani hairibasi yamna maram chai miyamgi ihul khangna pekhalpa thorang amani maraksida Medical College anidagi hena leitaba raija asida handak jahidagi Sija Hospital da MBBS tamnaba Medical College ama hangdokre masi yamna phaba khongthangni adubu masina su tamningiba mahairoi singi apamba thunghanba ngamkhiroi layengba dasu hospital masing hengat hanba changi aduna Bharat Laingakna Delhi da lising masapan yangkhai tarukda parliament na ayaba pidun lingkhatkiba All India Institute of Medical Sciences asin nataba AIIMS kaya raija kaya da lingkhalakki IIT mayam maru aiba sar kaya da lingkhatpagumna Indian Institute of Management IIM Ahmedabad ke mathakta IIM kaya ama lingkhatle AIIMS lingkhatpasu makha sathari Medical College mayam ama leiraba Assamda AIIMS amasu lingkhat khrabanina Manipurda su ama lingkhatnanaba miyamna phongdongnarakki wafam asi kendragi lengak yauna khanghanki nungairibadi Pradhan Mantri Shri Narendra Modi na Mars tang amada Manipurda AIIMS ama lingkhalagani haina laukthokre hana raija kayada lingkhatkeba AIIMS kulhumdoi sukre handak Manipurda lingkhatkadoriba asina kunmari shubo oiragani masi yamna nungaiba wafam amani MBBS tamningba singda khudong chawa piragani hauji RIMS AIIMS amadi Sija da piriba MBBS tamnaba sit masing asi punna chamri yangkhairom sure AIIMS ama hapsilakpana medical tamba pamjaba chamarom amada henu khudong chaba piragani maduda natana PG tambagi khudong chawa amadi ana layeng da henu khumang chawsilak agani hana lairaba AIIMS kulhumdoi manungda trama paldi mathau tawba haukrabani mari amana building sabagi thabak chathari raija ayamada AIIMS amamam leire handaki covid ke pandemic asida Bharat medical gi potlam amadi layeng naba doctor gi award pa kaya mayoknaki madu miyamna so haktengnaki maramaduna Bharat asi masamarondom lepchaba ngamnaba kendra gi lengakna Atma Nirbhar Bharat scheme gi makhada laibak chenba thungna medical infrastructure matik chana lehenanaba hotnari Medical College masing hengat hanbana MBBS amadi postgraduate doctor sing masing hena puthokpada mateng pangbada natana layeng magi lamdasu yamna khumang chawsingani masida natana Kangpokpi Ukhrul Tengnopal Chandel Kamjong Phairzol na chingbadasu medical infrastructure phagat hanba tangai phade raijagi lengakna private party singda pukning thogatuna PPP model da medical college kaya lingkhatpadasu thawai yahoningi haksel de hena phagat hanba haibasi economy da phagat hanba ni haina loba yai haksang pharabadi shuba nomba leplaroi aduna sakhotpada khumang chaksinba Manipur ama ohenba ngamgani